Thagokpa natraga Thagekpa asi yamna nungaitaba maram ama aikoida oihalli. Masina hanjin thagoklakpasina khwaidagi hainadaba natraga sauningba ama aikoida phawali. Zumniko. Matau karamna Thagokpa asi thokhalibano haibasidi nakhoi kangbibra. Thagokpa asi aikoina sor hontok honjil tauriba lungs amasung stomach anigi marakta laiba muscle-gi sheath amakhakni. Masibu aikoina diaphragm haina kawi. Aduga hairiba diaphragm asida karigumba apanba ayetpa pirakpa matamda masina nahakki hakchangda kanghaudana honjilakliba nungsit adubu manung yauhankhibagi mahutta amuk hanna thadoraktuna nangi vocal cord yesinhanduna hairiba aikoina hainadaba khonjel hairiba khonjel Thagokpagi sound asi thokhalli. Thagokpa asina aikoigi brain bu distract tawduna diaphragmgi spam bu lefhalli. Asum tawna Thagokpa asi thokhalakpane. Adubu ngasi channel asina mayamgi mafamda purakliba asi matau karamna Thagokpa asi fahangani haibasigi matangda channel asina adugumlaba solution kharakhak mayamgi mafamda puduna laksari. Thagokpa haibasi aikoina Englishta hiccups hairagasu khangnai. Adu matau karamna Thagokpa asi fahangani haiba aikoina masi ki makhal tarakhak aikoina puduna laksari madu mayamna paudamjage. Number 1 ice cold water adi yamna ingba ising glass ama yamna thuna thakchinbiba masina nangi system adubu Thagokpadagi distract tawhangani. Number 2 aikoina normally ising thakpa haibasi kok khara thangatlaga ising glass tu paiduna thakpane. Adubu Thagokpa matamdadi Thagokpa fahange hairagadi kok adubu nonthabiduna haibadi khadang gi saruk sin English ta sin asina thabaki saruk sokhanlaga ising glass adubu thakpa tarabadi nahaki Thagokpa adu soidana fahangani. Ahumsuba number 3 holiba sor adubu nangna ngamliba matam phau thingduna thambiba haibadi hold your breath. Aduga sor adubu sangna honjinbiba amasung sangna hontokpa asumna sanabiba masinasu Thagokpadagi fahanba ngame. Number 4 1 teaspoonful sugar ama yada umduna mikup khara thambiba masi saiba yade umlaga dum masana matomta tumhanbiba aduga hariba umkhriba chini adubu sengtok kamthoknabagidamak ising glass ama thakchinbiba. Masi angangsingna thagoklakpa matamda masi tawbiba yai maramdi angangsingda sor thingba haibasi makhoidadi aruba ama oigadawribani. Number 5 ta champra ama aikoina yak khara launa kathokduna madubu gi mahi sumduna thakchinbiba natraga glass tangkhai amagi changda champra mahidu sumjinbiraga thakchinbibida masigi champraduda yauriba soreness haibadi akhaba ayakpaduna Thagokpa fahanbada mateng pangi. Number 6 aikoigi ya umsinduna thamlaga natonda sor honba sanaba mikup khara masinasu Thagokpadagi ngauthokpa ngame. Taret subada nangi ya adubu launa kathokduna thamlaga nahaki tin adubu yosinbiba. Nipan subada ya adubu launa kathoklaga lay adubu
ꯏꯁꯥꯅ ꯉꯝꯖꯕꯒꯤ ꯆꯥꯡꯗ ꯇꯤꯡꯊꯣꯛꯇꯨꯅ ꯃꯤꯠꯀꯨꯞ ꯈꯔ ꯊꯝꯕ ꯇꯥꯔꯒꯗꯤ ꯃꯗꯨꯅꯁꯨ ꯊꯥꯗꯣꯛꯄꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ꯫ 7ꯁꯨꯕꯗ, ꯅꯪꯅ ꯊꯥꯗꯣꯛꯀꯗꯧꯔꯦ ꯈꯪꯂꯛꯂꯕ ꯃꯤꯀꯨꯞꯇꯨꯗ ꯌꯥꯝꯅ ꯊꯨꯅꯃꯛ ꯇꯤꯟ 3ꯂꯛ ꯊꯪꯅ ꯌꯣꯠꯁꯤꯟꯕꯤꯕ, ꯃꯁꯤꯅꯁꯨ ꯊꯥꯗꯣꯛꯄ ꯍꯤꯀꯞ ꯁꯥꯔꯤꯕꯁꯤꯗꯒꯤ ꯀꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ 10ꯁꯨꯕꯗ, ꯏꯁꯤꯡ ꯑꯁꯥꯕꯅ ꯏꯔꯨꯖꯕꯤꯕ, ꯃꯁꯤ ꯑꯉꯥꯡꯁꯤꯡꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯕ ꯌꯥꯏ ꯃꯔꯝꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕ ꯄꯥꯝꯕꯩ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯉꯥꯡꯁꯤꯡꯅ ꯊꯥꯗꯣꯛꯂꯛꯄ ꯃꯇꯝꯗ ꯏꯁꯤꯡ ꯑꯁꯥꯕꯅ ꯏꯔꯨꯖꯕꯤꯕ, ꯃꯁꯤꯅ ꯃꯍꯥꯛꯀꯤ ꯃꯁꯜꯁꯤꯡ ꯑꯗꯨꯕꯨ ꯔꯤꯂꯦꯛꯁ ꯇꯧꯍꯜꯂꯤ꯫ ꯃꯁꯤꯅ ꯔꯤꯂꯦꯛꯁ ꯇꯧꯍꯟꯕ ꯑꯁꯤꯗ ꯗꯥꯏꯐ꯭ꯔꯥꯒ꯭ꯔꯥꯝ ꯍꯥꯏꯔꯤꯕ ꯁꯔꯨꯛ ꯑꯁꯤꯁꯨ ꯌꯥꯎꯒꯗꯧꯔꯤꯕꯅꯤ, ꯃꯁꯤꯅ ꯊꯥꯗꯣꯛꯄꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ꯫ ꯄꯣꯏꯟꯠ 10 ꯍꯥꯏꯖꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯄꯣꯏꯟꯠ ꯑꯃꯈꯛꯁꯨ ꯍꯥꯞꯆꯔꯝꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯨꯡꯁꯤꯕ ꯃꯅꯝ ꯑꯃ, ꯍꯥꯏꯕꯗꯤ ꯅꯪꯅ ꯄꯥꯝꯖꯕ ꯗꯨꯛꯀꯤ ꯃꯅꯝ ꯑꯣꯏꯔꯒꯁꯨ ꯃꯗꯨ ꯆꯥꯅꯤꯡ ꯇꯥꯅ ꯃꯅꯝ ꯑꯗꯨꯕꯨ ꯁꯣꯔ ꯍꯣꯟꯖꯤꯟꯕ ꯌꯥꯝꯅ, ꯃꯁꯤꯅ ꯗꯤꯞ ꯕ꯭ꯔꯤꯊꯤꯡ ꯇꯧꯕꯤꯕ ꯃꯅꯝ ꯑꯗꯨꯕꯨ, ꯃꯁꯤꯅ ꯗꯥꯏꯐ꯭ꯔꯥꯒ꯭ꯔꯥꯝ ꯑꯗꯨꯕꯨ ꯅꯣꯔꯃꯦꯜꯗ ꯂꯥꯛꯍꯟꯗꯨꯅ ꯊꯥꯗꯣꯛꯄꯗꯒꯤ ꯂꯩꯊꯣꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯕ꯭ꯔꯤꯊꯤꯡꯗ ꯂꯥꯛꯄ ꯉꯝꯍꯜꯂꯤ꯫ ꯃꯁꯤꯅꯤ ꯉꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯗ ꯊꯝꯖꯔꯤꯕ ꯃꯇꯧ ꯀꯔꯝꯅ ꯊꯥꯗꯣꯛꯄ ꯐꯍꯟꯒꯗꯒꯦ ꯍꯥꯏꯕ ꯄꯥꯝꯕꯩ 12 ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯄꯥꯝꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯁꯤꯌꯔ ꯇꯧꯕꯤꯌꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯗ ꯑꯗꯣꯝꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫ ꯑꯗꯣꯝꯒꯤ ꯇꯧꯕꯤꯃꯜ ꯀꯥꯎꯖꯔꯣꯏ꯫